Assembly gi mifam Governor gi hawdok warol mitailon da pibiyo Milal pawasi ngarang nungthil phongkiba pandam pawse dagi lokhatchabane Milal na laingak ta taksin gi basing budget ta mitailon amade mitai mayeki senfam hapiyo lolasi Indian classical language ta salanaba house da warep lawbiyo nit amade civil service exam sing mitai mayek ta thaba yanaba house na khanaduna mari lainaba sing da taksin gadabane Mitai mayek khaki oiba university ama linglawade tungge mirol da kanaba oigane tha asigi chaichat kunipan dagi haugadoriba Manipur Legislative Assembly gi mifamda governor na hawdok warol pibada mitai lon na pibi UI na mitai irol iyek loina silon apun balup Milal gi maikei dagi taksilagle ngarang nungthil Kanglapat paring da leiba Milal gi mayai loisangda paumi singa unaba madalup asigi President Khaidem Ingo chana hai handaki assembly session gi ahuba numitta thamgadoriba governor gi warol adu Mitai mayektasu phongbinaba Governor Anusuya Uike da memorandum ama tha asigi chaichat kunda pisinduna taksin balaikhre loina na governor gi warol su mitai lon da pibinaba wafam su serol adu da palle mitai mayek asi matam kuina dagi Manipur Legislative Assembly na nathairaga lakle assembly session gi discussion na singba singda legislature singna English lol ka hena sizinaba thengnai mitai lon haibasi lamdam asida khunda minariba yellow phurup singge fauna lon amasu oiriba nei Maramaduna yariba makai assembly gi proceeding khudingmakta mitai lon sizinnabiyo loina na house ki record thamnabagi da makhanda ki session asidagi hauduna mitai mayekta fongnaba governor da patient khiba memorandum adu dasu haija khiba laikhre mahakna makhata na hai mitai mayek amadi mitai lol ase mapung phana chawkhanaba amade tungge mirol na lol asibu research na chingba sing tawbada khudong chanaba budget ta lol asigi senpham hapa chumga nei Madugi mathakta mitai lol ase Indian classical language singi manung da chanaba house na warep lawduna mari lainaba authority da khangan gadaba nei amarom da need amadi civil service ki exam sing mitai mayek da thaba yanaba pangthokadoriba assembly session asi da puthoktuna khanabiyo loina na warep ama lawraga mari lainaba authority da iba cherol oina tharabade afaba khongthang oiga nei malem gi oina lon amasung mayek puna leiriba se chamaga ni fu khakta nei masida mitai lon amasung mitai mayek yauriba nei Mitai mayek amadi mitai lon na malem gi thakta lemjaningai oiba phida ama phangba ngamliba se chawthokchaningai nei hena chawkhalan bai basi aikhoi pumna makai thodang nei hiram asida leinga ki maikai dagi mathau ta ba thabak thoram khudingmak paikhatpagi tangai fadaba lei masida natana mitai lol amasung mitai mayek khaktagi oiba university ama linglawade tunggi mirol da aduki matik kana ba piba ngamgani hainasu mahakna phongdokhe